ꯑꯍꯤꯡ ꯑꯃ ꯃꯆꯥꯊꯨꯒꯤ ꯄꯄꯥꯁꯨ ꯂꯩꯇꯦ ꯈꯪꯍꯧꯗꯅ ꯇꯣꯛ ꯇꯣꯛ ꯍꯥꯏꯅ ꯇꯧꯔꯛꯈꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯤꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗꯦ ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯀꯗꯥꯏꯗꯅꯣ ꯃꯈꯣꯟ ꯊꯣꯛꯂꯛꯏꯁꯦ ꯍꯥꯏꯅ ꯊꯃꯣꯏꯗꯗꯤ ꯃꯤꯍꯨꯟꯒꯁꯦ ꯗꯪ 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 ꯆꯣꯡꯉꯒ ꯏꯁꯤꯡ ꯆꯈꯣꯝ ꯑꯃ ꯊꯛꯑꯒ ꯑꯩꯅ ꯃꯈꯣꯟꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯇꯥꯔꯒ ꯂꯩꯔꯤꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯃꯈꯣꯟꯁꯦ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯄꯨꯡꯅ 1 ꯇꯥꯗꯣꯔꯦ ꯊꯪꯅꯕ ꯗꯤꯗꯤꯗꯣ ꯑꯩꯅ ꯍꯧꯗꯣꯛꯑꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯝꯇ ꯌꯦꯡꯉꯨ ꯀꯩꯅꯣꯝ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯎꯆꯤ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯎꯆꯤꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯋꯤꯅꯣ ꯍꯥꯏꯅ The next day. ꯍꯜꯂꯣ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯛꯑꯦꯀꯣ ꯅꯨꯃꯤꯠ 3ꯅꯤꯗꯤ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯏ ꯌꯥꯎꯗꯕꯒꯤ ꯏꯊꯟꯇ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯅꯝꯅꯤꯡꯗꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥ ꯌꯨꯝꯗ ꯊꯣꯛꯂꯛꯑꯅꯤ ꯌꯧꯔꯛꯑꯅꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤꯅꯤ ꯑꯩꯈꯣꯏ ꯁꯥꯏꯒ ꯉꯁꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯈꯔ ꯇꯧꯊꯔꯛꯀꯦ ꯃꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯅꯤꯡꯕꯁꯦ ꯁꯨꯡꯄꯣꯛ ꯄꯣꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯂꯩꯇꯕꯒꯤ ꯑꯩꯅ ꯃꯈꯥꯗ ꯂꯩꯕ ꯗꯗꯥ ꯑꯃꯈꯛꯇ ꯍꯤꯟꯖꯥꯡꯁꯦ ꯂꯩꯍꯜꯂꯛꯄꯅꯦꯕꯀꯣ ꯁꯥꯏ ꯂꯩꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯀꯩꯀꯥꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥ ꯄꯥꯟ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ ꯁꯔꯛꯁꯤꯒ ꯒꯦꯁꯃꯨꯛ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯒꯦꯁꯁꯦ ꯊꯥꯡꯒꯠꯄꯒꯤ ꯋꯥꯕꯅ ꯅꯨꯄꯥ ꯂꯩꯇꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯀꯣ ꯅꯨꯃꯤꯠ 35ꯅꯤꯀꯣ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯩ ꯅꯨꯃꯤꯠ 35ꯅꯤ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯖꯔꯒꯦꯅ ꯇꯧꯔꯤꯅꯤ ꯃꯥꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯎꯅ ꯊꯣꯡꯉꯁꯨ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯅꯨꯄꯤꯅ ꯊꯣꯡꯁꯦ ꯍꯥꯎꯋꯦ ꯍꯥꯏꯔꯣꯏ ꯃꯤ ꯑꯇꯣꯞꯄꯒꯤ ꯅꯨꯄꯥꯗꯤ ꯍꯥꯎꯇ꯭ꯔꯁꯨ ꯔꯣꯃꯥꯟꯁ ꯇꯧꯅ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯁꯥꯏꯗꯔꯥ ꯐꯅ ꯍꯥꯎꯅꯁꯨ ꯊꯣꯡꯉꯁꯅꯨ ꯍꯥꯎꯋꯦꯕ ꯍꯥꯏꯔꯣꯏ ꯃꯁꯥ ꯃꯊꯟꯇ ꯍꯥꯎꯗꯤ ꯍꯥꯎꯅ ꯆꯥꯛꯇꯤ ꯅꯣꯠꯀꯅꯦꯕ ꯑꯗꯨꯒ ꯍꯥꯎꯏꯗꯤ ꯍꯥꯏꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯊꯧꯁꯦ ꯌꯦꯡꯉꯣ ꯑꯗꯨꯝ ꯃꯊꯪ ꯃꯥꯗꯤ ꯍꯣꯔꯦꯟ ꯂꯥꯛꯑꯗꯣꯏꯅꯤ ꯅꯪ ꯀꯩ ꯁꯨꯕꯩ ꯋꯥꯏꯅꯣ ꯀꯥꯏꯅ ꯑꯩꯅ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯕꯁꯦ ꯅꯨꯄꯥꯅ ꯁꯨꯡꯎ ꯎꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯃꯥ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯍꯥꯞꯄꯛꯇ꯭ꯔꯕꯅꯤ ꯃꯥꯛ ꯂꯩꯇꯕꯒꯤꯅꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯂꯦꯞꯄꯤꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯗꯤꯠ ꯇꯧꯅ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯦꯡꯉꯒ ꯃꯇꯤꯟꯒ ꯀꯨꯠ ꯌꯣꯜꯂꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯈꯤ ꯍꯥꯏꯇꯥꯔꯦꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯋꯦ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯐꯣꯟꯗꯣ ꯆꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯊꯟꯇ ꯑꯗꯨꯝ ꯆꯥꯛ ꯏꯟꯖꯥꯡꯁꯤꯗꯤ ꯆꯥꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯥꯛ ꯂꯥꯛꯑꯒ ꯑꯩꯒꯤ ꯍꯤꯟꯖꯥꯡꯒꯤ ꯃꯍꯥꯎꯗꯨꯁꯨ ꯃꯌꯥꯝꯗ ꯇꯪꯉꯒ ꯎꯠꯆꯔꯛꯀꯦꯀꯣ ꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡꯁꯤꯒ ꯑꯩꯅ ꯀꯤꯈꯤꯕ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀ꯭ꯋꯥꯔꯇꯔ ꯃꯅꯨꯡꯗ ꯀꯤꯗ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯏꯔꯥꯏꯕꯛ ꯐꯕꯗꯒꯤ ꯊꯪꯅꯕ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗ ꯎꯆꯤ ꯐꯥꯅꯕꯒꯤ ꯃꯥꯏ ꯒꯝꯗꯣ ꯂꯩꯔꯝꯕꯗꯒꯤꯀꯣ ꯑꯩꯅ ꯑꯗꯨꯒ ꯍꯥꯞꯄꯒ ꯐꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯎꯆꯤꯁꯦ ꯀꯔꯤ ꯃꯟꯇ꯭ꯔ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯕ ꯌꯥꯏ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯉꯔꯥꯡꯇꯪꯅꯦꯕꯀꯣ ꯑꯩꯅ ꯒꯣꯗꯣꯛ ꯇꯧꯔꯒ ꯑꯍꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯤꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯒꯤ ꯃꯊꯛꯁꯤꯒ ꯆꯠꯂꯤꯕ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯁꯛ ꯏꯃꯥꯏꯒꯁꯦ ꯂꯣꯏꯅ ꯌꯦꯡꯉꯨꯅꯦ ꯑꯄꯠꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯃꯇꯝ ꯑꯣꯏꯕꯒꯤꯀꯣ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏꯅ ꯑꯄꯠꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯀꯩꯁꯨꯝ ꯀꯦꯗꯕꯒꯤ ꯈꯤꯇꯪ ꯀꯦꯊꯣꯔꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯇꯧꯋꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯀ꯭ꯔꯦꯚꯤꯡꯒ ꯂꯥꯛꯑꯦꯕꯀꯣ ꯆꯥꯅꯤꯡꯕꯒꯤ ꯆꯥꯅꯤꯡꯕꯒꯤ ꯁꯤꯁꯦ ꯄꯤꯔꯤꯌꯠ ꯃꯇꯝꯗ ꯀꯅꯥꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯝꯃꯣ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯇꯧꯔꯛꯄ ꯋꯥꯅꯤ ꯌꯥꯝ ꯄꯥꯟ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯃꯈꯥꯗ ꯃꯣꯏ ꯃꯌꯥꯝꯗꯩ ꯄꯥꯟ ꯂꯩꯍꯜꯂꯒ ꯉꯁꯤ ꯄꯥꯟ ꯀꯥꯡꯍꯧ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯥꯟ ꯏꯔꯣꯟꯕꯗꯤ ꯆꯥꯅꯤꯡꯗꯦ ꯄꯥꯟ ꯀꯥꯡꯍꯧ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯄꯥꯟ ꯀꯥꯡꯍꯧꯁꯦ ꯆꯥꯊꯣꯛꯑꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯆꯣꯀ꯭ꯂꯦꯠ ꯃꯨꯛ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯣꯀ꯭ꯂꯦꯠꯁꯤꯅ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯣꯏꯅ ꯆꯠꯂꯒ ꯑꯣꯏꯅ ꯂꯩꯔꯒꯦꯅ ꯈꯜꯂꯤꯅꯤ ꯃꯃꯥꯏꯒꯁꯦ ꯑꯗꯨꯝ ꯂꯩꯖꯗꯕꯤ ꯃꯥꯜꯂꯦ ꯃꯃꯥꯏꯁꯦ ꯈꯤꯇꯪ ꯀꯦꯊꯣꯛꯀꯦ ꯑꯗꯨꯒ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯇꯧꯕꯗꯤ ꯆꯥꯛ ꯊꯣꯡ ꯌꯥꯗꯕꯁꯦ ꯇꯧꯅꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯄꯣꯛꯄꯅꯦꯕꯀꯣ ꯅꯣꯏ ꯐꯠꯇꯕꯔꯣꯝꯗ ꯈꯟꯒꯅꯨ ꯑꯩ ꯄꯤꯔꯤꯌꯠ ꯂꯥꯛꯄꯒꯤꯅꯦꯕꯀꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯣꯛꯏꯁꯦ ꯑꯩ ꯀꯩ ꯆꯥꯁꯤꯒꯦ ꯑꯗꯨꯝ ꯋꯥꯈꯟꯗ ꯆꯥꯛꯇ ꯂꯥꯝ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯋꯦꯕ ꯅꯈꯣꯏ ꯃꯃꯥꯏꯁꯦ ꯑꯝꯇ ꯀꯦꯁꯟꯈꯤꯒꯦ ꯁꯤꯔꯨꯝꯅꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯁꯦ ꯀꯦꯗꯕꯒꯤ ꯑꯩꯗꯤꯀꯣ ꯄꯤꯁꯨꯝꯁꯦ ꯍꯧꯗꯕꯒꯤ ꯁꯤꯁꯦ ꯃꯥꯏꯀ꯭ꯔꯣ ꯕ꯭ꯂꯦꯟꯗꯤꯡꯅꯤꯅꯀꯣ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯤꯒꯤ ꯃꯈꯥꯗ ꯍꯧꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯦꯟꯗꯠꯄꯤꯕ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯏꯁꯦ ꯑꯥꯏꯕ꯭ꯔꯣ ꯖꯦꯛꯁꯜꯂꯦ ꯂꯤꯞꯁꯇꯤꯛ ꯈꯤꯇꯪ ꯊꯥꯖꯜꯂꯦꯕꯀꯣ ꯃꯆꯝꯁꯦ ꯑꯩꯅ ꯉꯔꯥꯡ ꯇꯨꯝꯊꯣꯛꯑꯒ ꯃꯀꯣꯛ ꯇꯨꯝꯊꯣꯛꯑꯦꯀꯣ ꯑꯩ ꯉꯔꯥꯡꯅꯦꯕꯀꯣ ꯇꯧꯔꯤꯗꯣ ꯃꯀꯣꯛꯁꯦ ꯇꯨꯝꯊꯣꯛꯑꯒ ꯑꯗꯨꯒ ꯑꯩꯅ ꯊꯥꯎ ꯇꯩꯁꯟꯕꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯗꯤ ꯊꯣꯡꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯊꯣꯡꯍꯟꯕ ꯆꯪꯍꯟꯗꯦꯕꯀோ ꯆꯥꯛꯈꯨꯝꯗ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯅ ꯄꯤꯔꯤꯌꯠ ꯇꯧꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯦꯠꯁꯤꯡ ꯑꯩꯅ ꯎꯠꯈꯤꯕꯗꯣ ꯑꯗꯣ ꯅꯣꯏ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯑꯩꯅ ꯍꯟꯗꯛ ꯑꯅꯧꯕ ꯑꯃꯈꯛꯀ ꯂꯧꯋꯦꯕꯀꯣ ꯃꯃꯥꯡꯒꯤꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯅꯧꯕ ꯑꯃꯈꯛꯀ ꯑꯣꯔꯗꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯕꯒꯤꯀꯣ ꯑꯩꯅ ꯑꯗꯨꯒꯤ ꯕ꯭ꯔꯦꯟꯗ ꯑꯃ ꯑꯣꯔꯗꯔ ꯇꯧꯋꯦ ꯃꯃꯥꯡꯒꯤꯗꯨꯅ 2x absorptionꯅꯤꯅꯀꯣ ꯍꯟꯗꯛꯀꯤꯁꯤꯅ 3x ꯑꯣꯏꯗꯣꯏꯅꯤ XXLꯅꯤ ꯃꯌꯥꯝ 50% ꯅꯨꯄꯤꯁꯤꯡ ꯀꯔꯝꯕ ꯄꯦꯠ ꯁꯤꯖꯤꯟꯅꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯁꯤꯗ ꯑꯩꯅ ꯎꯠꯂꯤꯁꯦꯀꯣ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯗꯤꯖꯥꯏꯟ ꯐꯣꯔ ꯅꯥꯏꯠ
everteen relax night sanitary pad ni sizinabada yamna nungaiba ai mayam dasu hangdoga ulake siga 40 pad ni yawise aduga double XL size ni bako size to nang apamba lawraga su yai ai siga mayam da hangdoga magi sangbagi chang do kyamatigi sang habado mayam da dum taamge aduga magi kana basing dusu kamaina no kaino habado dusu dum ai khajik tang pancharamge bako lens samna sangmani na sinabada yam comfortable oibado oye aduga magi layer napnabase ani yawre haidi mamanglondasu ko support pangnabagi maninglondasu support pangnabagi haina sumaina pe ayambada lakandabani bako mamang maningda sumaina napase yamna soft su oibako adudasu natana yamna quick dry oily 3 times faster absorption ni siga yawrise with 0% leakage aduga siga Rash free enriched with Neem and Safflower na semakpani comfortable oibagi changsa nupi akodi yam matau tai myam hojik se ke tawdona khangdadana ai hojik bag lon bu mo hogale aina lon bada te bako thangnaba didi ga de si chiche ma lei habado audo moi takpire aduga ngayak leraga moisu laani ngasi nungthi ka yam mangi yamna weather se yam nungai bha tai bako ata ai ke tawada dum uchare ke ko myam nang sa gi page to pam bata gadi ai description da link hapchara mage aduga sise moi masagi website www.everteen.com da sa adum phangmane aduga chalaga sa adum noina leiba yagani ado description da link hapamge ai ngasi ma book se kai no khang yam thile ngarang uchi duna ngon ot khibdo uchi ja aina ngauji ko mi ama da khoi da makhagi bhaya ama da ne hairaga uchi phanamgi sarang do ina order tawreba adu kaina mathakta thami ai jing halake myam da adu myam ko sai lakani na aina ngai gi timing si sum nungdang yam thing ebo ko ma hoji bau la tre hayeng oina lani haira uff aina la kanda ma sa video de yaw hala ga nam ga na khanni bu ko adu ma la tre do ngisi gi video si sai ga lo shinjarage ngisi gi video si sai ga lo shinjarage bye